Assamda MLA tara taruk Punjabta Mantri yauna MLA kunganithoi positive oire laibak asida achaw asang khaktana COVID-19 na landarakpa leptabaga loinana lawmaker kaya su COVID-19 gi saitheng phangduna punsi lomkhiba kaya yaure kaya amana hojik hospital la layeng pathap chathaduna leire malemgi oina kinaraba laichat ama oiriba COVID-19 na laibak asida landarakpagi saruk ama oina lawmaker kayada awa saitheng nangan basu leptre chairak asida Assamda MLA ahum amaga nauna positive oibadagi state asida positive oiba MLA tara taruk sukre makoi khudingmak layeng pathap chathakre haire masida natana Punjab tasu hayengdagi hogadoriba nongmakhaki oiba assembly gi mifam asigi mangoinana cabinet minister yauna MLA kungani thoi positive oire haina agency gi pauna haide masina maram oiraga hayeng pangthokadoriba nongmakhaki oiba mifam asida MLA sing asi saruk yaroidori punna Assam amadi Punjab ta MLA kuntraga manga positive oikiba ase laibak asigi oinadi ahanba lawmaker singda COVID-19 gi saitheng phangba ahanba achobani anaba nupi amadi angang thumokta haptuna kilometer 10 ga manga hospital yaunaba purakre Satisgarh gi lambi thongi phibam amasung manung hanjinba tribal leba mafam singda analayeng gi khudong chaba phangdaba adugi mitna sangsang uba thogdok amada anaba nupi ama amasung magi nauna pokpa angang adu wasang amada yanthaba thumok amada haplaga khwaidagi nakpa gari phangba lambi adu phauba yaunaba ching lambi amada kilometer 15 purakre mafam adudagi khwaidagi nakpa hospital lairiba adu phauba yaunaba ambulance amana makhoibu kilometer 10 amaga su pukhigadoribani state asigi kunung Raipur dagi kilometer 350 rom lapa Surajpur district laiba makoigi khun adu phauba yaunaba lambi leitaba maramna mama aduga macha aduga kilometer 15 hena asangba adu chatnaba honabada pung ahum sangkhi Surajpur gi orgi department block ta thogdok adu thokibagi numit nini gi tungda MNREGA scheme makada mafam asigi lambi sing samjinaba warep lawre haina ngasi district administration na haikhi orgi hairiba mafam asi Madhya Pradesh amasung Uttar Pradesh ki ngamkhaiga tainabada leibani amasung nongju thada apikpa turel kaya marum chenba yamna khudong chadaba asukpa umang singna koisinba mafam ni masina mafam adubu mapung phana gari senba yadaba ohelli amasung Baijan Pat khun adu ambulance aduna yauba ngambagi oithokningai su leite haina official singna haikhi masagi chahi kunithoi surabe ramdasia angang pokiba matam tha sigi horakpadage masang amlakhidabani NEP 2020 na mahiroi singda mayek sengba mahi kaya piba ngamlagani prokhiyal National Education Policy 2020 na laibak asigi mahiroi singda yamna mayek sengba mahi kaya piba ngamlagani haina Union Education Minister Ramesh Prokhiyal na ngasi Fongdokhre wapam asing ngasi video conferencing gi khuthangda pangthokhiba siksa samwadida Fongdokhibani Mahak na haikibada artificial intelligence AI asi India na ahan boina school gi mahiroi singda phanghalagani lol amatada policy asina athingba laite haina su mahak na makhata khe Lionel Messi na Barcelonada Mahak club Thadokningbagi Apamba Fongdokhre report Argentine striker Lionel Messi na mahak yariba makhai athuba matamda free transfer oina Barcelona thadokpa pami haina club asida khangankhre haina report amana Fongdokhre Messi na Barcelona gi anoba manager Ronald Koeman-da mahak club ta hena naksinabadagi hena lapthokpagum masada phawre haiba wapam Fongdokhre haina local radio station amana report tawkhe masigi su mathakta Messi na mahak Barcelona thadokningbagi warep lawre haiba wapam adu Spanish club asida facts thaduna khangankhre hairi Lionel Messi ga naknaba source amagi matung inade mahaki contract ta close yawi amade madugi matung inna mahak free transfer Barcelona thadokpagi ayaba lei adum oinamak Barcelona nadi Argentina gi star asi hojiksu euro million 700k buyout clause ki makhada leiri haina phongdokli report sing asigi matangda hojik phawbada Barcelona na wafam amata phongdokpa leitrabasu Spanish club asinadi hojiksu Ronald Koeman gi plan singi sarukta Messi yauri amade karigumba mahakna club asi thadokpa pamlabade mahaki official mamal asi euro million 700 ni haiba wafam thamli Messi gi hojik leiriba contract asi mathangi summer da loigadabana Barcelona na Argentina gi star asibu leiba ngamgadaba club sing thibagi mathok tari source singi matung inadi Messi gi contract ta close ama yauri amade madugi matung inna karigumba mahakna masagi warep ki matangda club ta inform tormlabade free agent oina Barcelona thadokpa yagani hairi Argentina gi newspaper Diario Olena tawkiba report ta Messi na Koeman ga hanbo ina pangthokhiba mifamda hainingai leitana ningba kai ki hairi Spain gi Diario AS ki matung inna Messi na Barcelona da phangduna lakpa hak adu hojikti loire haina Koeman na khanghan ki hairi nakal amaromdana Messi na mahak Barcelona thadoknabagi tawrakiba formal reject adugi matangda khananaba club ki president Josep Maria
Bartomeu board ki athuba mifam ama kaukhre hairi Barcelona gi mamang chayol gi Champions League quarter final da Bayern Munich ki makutta goal ani nipan da yamna lakchana maithiba nangkhibadagi masagi chahi kunthra ga humdoi suraba Messi na club asi thadoklagani haina tongan ba report sing na phongdoknakhibani Barcelona na kumza lising ani tara manga dagi Champions League ki title amuk phawba loba ngamdana laklibaga loinana kumza 2019-20 season da su trophy amata phangkhide makoina handaki loisin khiba La Liga season da su Real Madrid ki makha tharaga ani suba taho ki Barcelona ki president Josep Maria Bartomeu na Luis Suarez amade Jordi Alba yauna player khara yona ba thorang lokholakpada captain ama oina Messi na yamna kanna yaningda ba phongdokkhrabasu mahaki wa tabi khide amade maduda sauraba Messi na mahaksu club asi Thadokningbagi Apamba adu miyam khangna ba phongdorakpani hairi Spanish newspaper Marcana chathagiba readers poll amada chada yankhainade Messi na game adu thadokpagi daita Bartomeu na pugadabani haibe asagi chahi 16 khak ngairingaida Barcelona da yaurakhiba Messi na club asigi damak match satret kunthra da goal chatruk kunthra ga mari chankhibaga loinana trophy kunthra ga humdoi ga loinana club asigi khwaidage decorated players su oiribani Messi gi contract asi mathangi sahi gi June thada loiragadabana World Player of the Year gi award su record oina taruglak phangkhraba Argentine asina mathang January dagi atopa club singa negotiate tawba yaragani hairi adubo transfer fee yaudраbasu malemgi football da khwaidagi yamna tolo phangli haina report tawnariba Messi bu leiba ngamgadaba club masing yamna leitre sahi asida France pauche amana phongkiba report ta Messi na Barcelona dagi thada euro million 8.2 phangli aduga Cristiano Ronaldo amade Paris Saint-Germain ge striker Neymar na makhoi gi club singda Mathang sitna euro million 4.5 amadi million ahum phangli haina phongdokhe adumakpu Manchester City na Messi bu Etihad Stadium da pusilakna ba hona bada makhoi gi coach Pep Guardiola gi mateng loraba yana leiri haina thajanare masigi su mathakta Paris Saint-Germain su Messi lobagi lamjelda yauraba yana leiri Paris Saint-Germain na haukiba nongmaijing numitta sanakiba Champions League ki final match ta Bayern Munich ki makutta goal ahum amada maithi kraba matung French club asigi coach Thomas Tuchel na haikhe mahakpu mafam asida taramna okani Messi bu karamba coach na pamloi dawribano Luis Suarez, Ivan Rakitic, Arturo Vidal amade Samuel Umtiti su Barcelona thadoklaba yare nakal amaromdana Messi yaurabasu natraga yaugdrabasu Barcelona gi coach Ronald Koeman mathangi season gi damak mahaki squad ta kanna yahungani amade kana yaholoi haibase mayek sengna phongdokhre haire yauhalloidaba player singi maraktage chahi kharagi mamangdage club ki achoba thogdang loduna lakliba Luis Suarez, Arturo Vidal, Ivan Rakitic amade Samuel Umtiti yauri hairi Barcelona da makhatana lehogani amade kanana chathigani haibagi matangda club natraga anoba coach asina miyam khangna phongdokpa leitrabasu Luis Suarez, Arturo Vidal, Ivan Rakitic amade Samuel Umtiti di makhoina Koeman gi plan da yaudre haibase masa masana marik chumna khangnakhre hairi